Mayam Mukrumzari, Domning Birbasi Impact News, Nia Joy Sursham, Impact News, Kim Manu, Huna Taram Nokcheri, Nasigi discussion, Hogdoctung Dahan, Bada, Quina Pau, Matamzage, Nasi Masakang the Basingi Marakta, take Chatarak Pada, Cookie, Kanguki Muama, no way Maruna Panduna, Sogli Habegi Paule, Masi Tado Sipung Amarum Taba, Dwai Tokibani, None District, Zogzan Tek Amadi, Dolang Village, Kimarakta Tokibani, Hari Aduga Hoziki, Soglaba, Mue Adugi Mamingna, Nozang Kawi, Aduga Zogzang Tek Village Tagini. Habigi pausi leire Manipurda akoi haurakliba chayol kharas reisda akoina haukiba chayol kharas reise violent incident mayam ma thingnare thoganing daba thodok mayam ma thingnare misi mina adagi mortal remains of 6 Naga civilians phangbagi pau aduga moigi asiba haska hojik sudum jenim sadum leiribani aduga Madugi matungda lailon wifi amadi khonsa khulmarakta thongna kiba nomai kapna bagi thodokta sokpani Haiba Mioy hum KNFP gi cadres ni haiba Mioy hum moi Rimsta Armina Puraktuna my lying bada Mobki and Raj mayam zu thengna re aduga moi gi moi si Rimsta gi in the wee hours mina nungdang atheng bada my Ccpur district hospital that mina pukhibani aduga Ccpur district hospital da moi gi lying basi adum sathaba hokhibani aduga puraktrigai da Ccpur district hospital da purakani habigi adui pau se tark matam da khoina tongan ba WhatsApp group ta especially Zomi gi WhatsApp channel mayam da madu troll tawba yaning da fungdok pa dukum bagi social media da viral chatpa khoi mayam am thengnare do ngarang ngasi gi ayu ngan ba ngarang gi atheng ba da haiba tare Ccpur district ki operation theater gi magi stairways raise nongmai abego pardon mai chakpagi incident se thokre aduna se ayunga taras mai chakpani mai chakpas reiza mi khara na haibasi zomi singna tawbani hai khara mana masidi just accidental churup ki cigarette but tagin mai thol padugumba mai chakpagi incident ne sma haina haibagi adugumba sulai aduna chap chabse akhoi khangna na ba kanna di hona jari aduga Ccpur doctors association gi maike degi di sikumba incident sira nungai taba fongdorakli aduga hospital ge sanctity singak na thambiu haibagi adugumba appeal su lakli the maru ina di hoziki hariba KNFP gi kadani haba mioi hum moi hospitals reisa puraga lying basi yaning da fongdok pagi sumaina chaklibra natraga masi accidental oibra habisi khana ningai oiba dugumba topic amo oiri aduga masira natana Manipur da ngarang asi akoina yamna reliable source ge fangja pausi kuki gi MLA ama laktuna aduga kuki NP Manipur amasunga tongan ba kuki gi CSO singi mogi luchingba singlaga chief minister ga unabagi paul leire aduna Manipur je hojik combing operation ju kana chathari karamba maikei da lakador bino peace haibadu adu peace haibadu ngaidun leirebra natraga sregi henna chaos lakador ibra haibadu panadun leiring asigi khoi gi topic na Ccpur district hospital fire controversy aduga panel members na hanbada oza Michael Lamjithang haukip thado leader oza bu taram nokchari oza khuraizam mathogba working president ipsa oza bu taram nokchari and last but not least oza Dr. Dhanabi Laishram social scientist oza bu taram nokchari ngasigi discussion hokdokcha basi aham badahak oza Michael Lamjithang haukip da lakchage oza huziki hariba Ccpur district hospital da chmaina mai thokpa incident property thugaiba mai chakhan ba adu hojikti painting kana tawre hare masi yamna aso incident nate habadu unabai na magta painting to ba hore habe gi pause time masi kadai fawbu chummano habadu oza masi gi incident se kamaina yingbi yabagi sigi ngarang ngasi ki ayukta pau phangbadagi Ccpur district hospital se masak khangdaba kangbuna mai tharure haibagi paudu dum tajai sai matang sida ai wakhanda di zomi gi hardcore kangbuna karigumba imphal da leiriba kuki terrorist ni haina pusilakpa mayam singdu leilon vai phedigi pusilakpa mayam singdu Ccpur da transfer to batara di hoina su yaning de haiba pongdo pa ma leyeba so aduga soidana mari leina gani ai dikhalle adu karigino hai taradi gi chingnabagi matungina kuki versus naga hai tare ko adu 1990s da conflict thokpa matamda wifi haiba jati furup se mose distinct oina kom gumba gi type da dum leige haina dum leije pot maneba adu matamdu da even konsakul dagi thoki ba leilon wifi se naga kambuna su sokteba soktana dum fajana thambirame ba matamdu da kuki naga conflict du da aduga kudam amaduga
Hojik Additional Chief Secretary to Government of Manipur da hojik pai riba PYP haibase ma se magi service howa matam dane ma se Chandil da posting tarme ba Chandil district manung chanbada chakpi karong haibase kuki naga tension khwai digi yamna leiba mafam madane ba ma se posting tawa matam sida wifi macha amani kuki na te haina naga sing su ma se kem sokhi de ba nungai na dum function to halle ba even though chakpi karong is naga dominated areas adumai na leijai ba so adu kuki naga conflict se last kamai na solution badage hair adi handak ki kuki gi naga gi conflict se kon na hojik se kuki naga sorry kuki meitei se kuki naga rom da on khredana changsin khredana adumai to duna matam du da khoi example macha ne khoi Ccpur se kuki naga conflict tu da kaya effect to de ba khoi na khang baduna mulam dagi ukrul dagi tamenglong dagi kuki lanchen bal ai haina IDP mayam lakpu du khoi na yam khange ba but khoi direct naga ga khat na ba se Ccpur da incident se kaya thoam de ba but kuki sing se Ccpur la kan sida kuki versus zomi conflict se Ccpur da kuki naga conflict du da loisel le ba kamai nano hai tara di kuki hai badi kanano hai badi tongana dum laksagi adobu khatna iba zomi hai badi component du kamai nano hai tara di paite na lit to bne ba akhoi Manipur sina uniqueness ama se multi ethnic oi tara basu tangkhul na ukhul kamjong da confine oiba mausina senapati da confine oba maram se kon senapati da oiba jaleng rongmei liangmei jemi haibe singse tamenglong da confine to hiba adumai na compartmentalize gumdo na adum lei hi ba where si sida thado ga wifi se district khuding mak da dum tae ba maram di hojik som swai gi thobal room gi nakna ba salam patong adwai gi maphodam room gi da oiro or cycle room gi kamu ching oiro or swai gi kharam wifi kangchup adwai gi oiro or nakna ba turbung bangla adwai gi oiro ba ko kangbai adwai gi oiro wifi ga thadau gi se periphery da yam tae ba so adumai to du na hojik Ccpur da kukin zomi la akan se da paite ga versus to narambane ba ahan bada thado speaking duga paite to narambadu da mathang wifi se sokpa simte se sokpa kaino zo se sokpa gangte se sokpa loin makso kan sida moijina apunba ama sem da ba yaro haira kan sida zomi revolutionary army ZRA haibaga kaino se linkhat lakpane ba the rise of ZRA zomi gi nationalism se chongthorak pane ba to defend the from kuki supremacists or aggression sidai ne ba zare yawse wifi ju thadau si yaw ba thadau mak di yawde adubu simte gangte wifi zo paite adumain to duna moje yawe ba sukte haibase so adumain to duna Ccpur se kuki versus zomi se yam chawna pak chawna thola kan se la se moje loisin na bane ba but big question is Ccpur da leiba wifi se Ccpur da leiba wifi se zomi na adum umbrella du da adum yai simte kharasina aina su taba da su han aman UCM matam dugi UCM gi leader sing na su ngon da tame simte se khoi meitei gi furup ma makha da oina pabi gro haina su adugi mars to ge assimilate to ge haiba phau su ojadan mi khu su khangbiram gani du phau su proposal to ram ba because they are sigi kuki gi supremacist ki dagi threat leiba se existential threat leiba se matam han na dagi dum leyeba now ina lagning ba point di wifi of Ccpur sina zomi na protection pibanga me maram di ZRA su leiba whereas wifi outside Ccpur sina ba problem se adu thobal ga naknaba cycle gi naknaba sigi kangchup room gi leima khong room gi doida periphery leiba mayam sing se kuki gi supremacist na moi se overpower to bangam khre ba kuki gi supremacist di thado speaking thado jati regi ayam ba se adu dagi ne ba ko si mayam sing se punsil akan sida thomjel le ba whereas handak ki leilon wifi jisu naga ga kuki gi landu da sokte ba wifi ni haina yam nusina moi lemin ra pane ba handak ki third me gi matung da di pura moi je overpower to ba ngang nan puthok khiba mayam sing su yingo leilon wifi de gi mi de yaude ba wifi ani su ada gi pusilakpa kaino kuki na kuki militant kambu na hai tar su militant kambu na leilon wifi se strategic location asomgi imphal ga ukrul adulambi yadabagi sigi German Tiger Road semba yana na bagi damakta occupy tawsin ba aggression tawsin bagi maram oduna moje tawsin lakpa adudagi wifi outside Ccpur na
Kukizo Council se da yaugre Kuki virus duda adudagi Kukizo Council se Wi-Fi People's Council so ani thok na leikre ba Kuki gi maram oiduna Wi-Fi so ni thok na leikre outside Chorichampur da leba Wi-Fi sing se Kuki gi suppression gi makha do leirabadina moina Kuki gi tech level se adum paisin badagi Chorichampur gi zomi da challiba Wi-Fi na yaning deba ado itaradi akhoina dominate to hiba hospital Chorichampur district hospital sida Ekoi against to hiba, zomi against to hiba, kuki gi michang chang ba, moi bu lying ba lakpa ya roi haiba se moina sidagi mogi kaino social media handler khar dagi hana dagi rims hek pu badagi moi na iba ho gre ba aduna tak padi sigi to champuda leriba zomi kuki yaning de ba Wi-Fi kambudu na Kuki yaba Wi-Fi kangbu singdu pusila kansida mogi conflict of interest lebadagi discontentment oi hiba mayam kangbu duna unless otherwise short circuit na trabadi toba soina na oiram gani ba so hoziga young Kuki ha ngasi mukthokpa press list moina haibadi masi si zomi miscreants in a thogan bani but they are trying to blame Wi-Fi ga thado people do in a blame taubani hairi Hozik yamna interesting se anova kaino Manipur crisis se very contradictory Manipur crisis se hanadi majority Meitei versus minority tribal SD gumba or Christian versus Hindu gumba atai we have se oza thoba koina yamwana even international platform da so defend to raga char kiba mayam singdo masana hoje ko chumba do thok rabdina self defeating oi kreba adu pilot ke badagi hodik se it becomes so open naked oi man krabagi maram oiduna hodik se atatai ye yor krabdina thado se yam chongthora kani ba thado gi ming je yam season kani ba maram di Kuki haiba se entity nate non existent entity ni haine koina hana dagi laubado but last British gi colonial continuation si seda naga na tam khai sing se Kuki oina conveniently koina loram bado adu natte haiba du masana chongthora khon asengba Kuki kana no hai tara di zomi da changba tribe tari su natre mar su natre mizo su natra badi thado da dum tara badi na moina somehow thado gi su Torakani bako so sigi moina allegation to hiba young Kuki na allegation to hiba po so there is some element of truth achumba khara yawram gani ba maram di Kuki na even Meitei gi fake account si hab saram bade du Meitei sara ga even Meitei gi organization gi letterhead na kaya no kanglei kanbalu Manipur kanbalu kayam saram baza Meitei lon de ira kanjida yam na confusing oi na to hibni na hojik su Wi-Fi gi su proxy ama leiba thado gi su leiba Kuki ne de loi sana gani ba but ngasai hai bado ina chingna bado most importantly zomi gi hardcore oiba aduga zomi yada ba Wi-Fi ada mapan de gi kangpo pirom de gi pusilak panina moine su to show their relevance their discontentment ko Kuki kangbu singdu sida pusin ba yaro zomi area da haina ba even at this point in time zomi gi damakta tongan ba Chorichampur dagi khaido aga district ma piu hai ba movement so ma leiba gi maram oduna akhoi gi honorable MLA lekhi draba wungjakin walte gi magi dead body fau su phumdana leiri ba do duna tak padi zomi segregation ko desperately zomi singna su Kuki la segregate to ning ba se sida di phajana utle adubu Kuki na di mayam sing se Kuki ni zomi su leite mar su le thado su leite loi Kuki ni hai ba gi di supremacist du da dum thamjaning ba gi policy su adum moina su desperately hot nai azomi sing na su desperately detect to ninga gi hot nai adumai na de ngi oi lo za hoziki but whatever it is kana amana or hoziki Kuki khulai pai ba singi purak ko yaro hai ba si utpane hai ba si incident sina chume aduna takpadi hozik Kuki khulai pai ba or Kuki militants ta yada ba mayam se leirabani na is there a hope for reconciliation? Si sida yamna interesting do. Cookies of Kampopi district se ngarang se Manipur ki chief minister da surrender to aga lakre ba. Cookies of Kampopi district quote and quote juda amta ying se ba. Cookies of Chorichampur district na yabi gadra yabi roi da hai bi de tongan ba question ne ba. Moina hajar ise ina information kara phangbada chief minister Manipur chief minister da la kan se da lengak da la kan se da Manipur gi civil society organization UCM amuko ko commission ga unaba sinbiro haina la eba
moise ngarang se hoi aduga akhoi free movement so kampu pi da gina gamgi phaida akhoi na nahan ni thingba mayam sing se meitei chat pa yaroi adu da haiba mayam se akhoi se free movement pi rage haiba ne ba so this is a very new interesting development amane ba so do itaradi kampu pi gi cookies ga Ccpur ki cookies se align oidabra haiba question ama laiba how will the civil societies of Manipur maro in a meitei group sing na kamai na reciprocate togani haiba yamna question ama leyeba on the other hand zomis ga kaino na mars na moina di akhoi sigi court and court cookie zo council cookie in pi Manipur se akhoi yaude akhoi ni yaude hairabani na hojik yamna desperate situation ama kampo pi dagi SOS call ama laiba surrender torga lakrabani na government of Manipur na kamai na manivio togani nagagi hojik de hidaba tarup haitar nagagi tarup se kamai na manivio to higani on the other hand Manipur CSO sin na kamai na reciprocate togani oza danamir masamak su yawe matam amaduda cessation of hostility amato se hai na Ministry of Home Affairs na khwaidagi bharat gi khwaidagi achauba platform level sida tona se hai ra kan sida eyum mei thagani du da togani hai na jail akan da soi to ngam da singdu karigi overnight da abruptly si sida adusu home ministry government of the level na traba ko de facto da sida Manipur ki chief minister sida chala kan la kan da surrender to ri no da adu na tak padi United Naga Council na blockade to hiba gi port amaduga pressure se aduga hojik chathari ba deputy chief minister gi mathakta or magi nupa nemcha gi nupa gi mathakta KNFP gi president gi mathakta allegation kanna toba mayam singse deputy CM chair kaino sustain to ningai gi ama aduga United Naga Council gi blockade ama aduga sigi lothok nabagi ama aduga dead body singulation nabagi sigi leiriba pressure tactic fivam si sida sigi development se lakpane ba so how far Ccpur cookies and how far zomis and how far kaino ga relate to hibra haibagi se cookie gi pod se aseng bodo tholak khrabani yamna interesting oi higani but more or less whatever the case it may be hojik yengba yaba se akhoi Manipur praja ma yamna kamai na respond khumgani haiba se yamna interesting oigado ba future da lakado port amani 8 mai tamjage thank you so much oza mathang wang se oza thogolak jage oza hojik swise rei je yam politics ko yam sanaba mai ama leire akoi ko ngawar mi am je oza gi mot kar thami sigi je kashu yam ngawni ngai di leite joisri adi si dum matam na dum soin tarakani ja adum san lejaba pone hana dagi masi sigu situation ama tarakani habisi lei habidi kaino hai kanda hojik Manipur crisis na May ki tang hum 2023 dagi horoki ba pot se masina 26 ki May ki 13 dagi sorry February ki nipan dagi taret dagi ko taret dagi koi gi chingi area da shift to ki bese aduga within Christians within tribals within scheduled tribes within minorities shift to rok pase sigi shift to rok pasina maram oira kanda definitely kai ha tara koi gi naturally manung dagi koi gi tholakpa issue nataba engineer tawraga mi mana design tawraga generate tawrakpa issue oina thabak toholakpa adung loba cookie gi separatist group mayam do adu na kuina chatpanga moi habisi di masana tajab pone aduga aduna maram oiraga hojikti cookie gi lei maruena kangpok pi gi cookie makel na haisu maina kangpok pi gi lei ba cookie gi block se masidi hojik sandwich tawramna they are completely sandwich ano sagi mapanda le bread ani se chokhai ko damoi nakan je damoi pethora ga pathora ke dane ba aduna adugi pressure sin maram oira kanda hojik hanadi moigi hegemonic koi ba moigi strategy mayam sina common ekogi civilian cookie population sing se cookie ni hara khangdari population sing se machin makha loi melaga ngasagi metei ga head on ekoi collision tawraga thokiba collateral damages mayam do adu du moina capitalize tawraga anti metei sentiment ama sagalaga naha su kari su amusu officer su kai su fund mobilize tawna tawba political mobilization tawna adagi youth mobilize tawna tawraga ekta masida moina season na rakanda moigi ngasagi jalingam gi agenda Libenstrom cookie Libenstrom gi agenda si moina innaba na moi angabu phanu phane adu hairi poto hojikti phibam ne yarakta kanda sandwich tawra kanda di suffering se kham thenga kanda di hojiki separatist group khara du natana whole mass to suffer tawra bani na moi mayam dugi mathak to ina revolt la ka dore habisi yam chawba situation na maneba
madu lang matamdadi kuki gi group drive toriba group sidi mi yamba nateba adu matada moina mobilize toriba naha sing moi matum mayukta hok matamdadi moi khangma moi mamdi ken moi oidabdi yumpham moira torubani na aduna maram or kana moi si hujik liwem thirak paneba kadai dano ma moi gi laiba phungalai ba pot anxiety me am se machi ventilate tong na ba lambi thirak paneba adu lambi thirak pa matamda moi ni khalisi se imphal lomda amang haktak tagi dum khoi gi valley da lai riba valley dwellers mayam sinadi humanitarian corridor ja hangdokre akoina mamang gi chahi matam du da koi open tawe dum hai micham sing lak pa yani laing ba yani airport chat pa khot pa issue laite che akoi dum hai adubu hingjaya tamba mi har padu purwadi akoi kanam tana hai gi adu di yaro manipur gi idea da thajaba thamba manipur gi wakhal da chena thajaba manipur nungsiba manipur ni learning ba any mayam khudi makti imphal da laga laga loina sin bi ya akoi loi haijaki ko aduna maram oira kanda airport sinare hospital sinare se palen daga ngang mind bomb ne dune to pokhaira ga so ko pukala ko do si jo sa tham tam do parents da wari sa ki ba khot ke communicate to ba khot pa ma hospital da huji ju ngarang nahan gi naga hat da chenaram gani na tawri ba huji ki leilon bai fai da pha ba moi hum injured to ba moi hum se adu pura ko da mayam na yadabai wane ba but adui mamang da migi stroke patient adagi keno patient mayam pura rims da atopa civilian kuki civilian la agar rims da laing alai rim ne nobody said anything kanam tuna kaim haina de aduna masi lan na uwe da state understand to godam ne sigi se director state ki leriba agencies me understand to godam ne ba live poche karai do aduna lan na masi narrative sandona na hona riba sing si check to hom chang haijari ba aduna hujiki laiba kangpopi ki kuki gi leriba film sidi makoi hujik sandwich to ko moi liwe thirak pani liwe thirak matam sa moi na khalisi nagarom dadi hujik ngarang na han moi na ekta matu kaktana thuanga cha thoe bo haibugi film ma la amnina adugi leriba discontented naga singi leriba tension mayam sida moi da moi gi sai gi christian card sanaba adagi moi customary law da ok piraga tauba adu ma mayam dana pochi yaroi habisi moi su urabanina adugi pochina maram oiraga moi na khalisi valley room dana kharena software ana valley room da approach to una phado male valley gi di han da gi sudum akoi punna himin na gi haile lei bani na akoi si apang badong no khanma mosum lei ri ko aduna somda la ga moi gi approach somda changjal lai ne ba but changjal lo kai su kai de peace ki initiative ama lo bu si di yam phai ba but moi na lo rei ba peace initiative se moi sor phulak bagi sor hona na ngak tangi makun nam thi rei ra na taga ta sing moi adugi keno du dagi thola aga adugi hell du dagi thola ga moi si stairway to heaven moi heaven chana na bagi moi thola abra hai base moi jam clear obum change ba aduna hurala na da la ga wari sar am to na ta ba openly na han moi na kai hai kukin pina ngarang na han press statement am thokuni moi na hai si kukin pina thamjalamba imposter romba blockade to hangdok charage tawda bu akoi kuki area sing da su supply essential supplies to demand tori na hai re ba aduna dum takchadro mi loi chak chai nga loi uri nga tane adudi manipur gi crisis ki peace and akoi gi instability se kuki na determine tor dra boja moina hangdoge kana mo ko juma hangdok pi ba moina lonjal ga ko jum lonjan ba moi matung ilaga moi gi tune dara ba manipur miam na dance to dise adudi sunan nate mamdi kuki gi population kuki gi leadership they are so insignificant politically socially militarily so insignificant moina kan ba sari sidi india na moi proxy army wena sina ba assam rifle na moi gi extended proxy army wena sina ba du na mapang kan ba man be wa na ba ozanga chorchan pur ngarang khiloji uk ne ga assam rifle ga khana ba da ama si ki bai pause le do khulai miam je phagle so why is it kitang different phase of development ne ha ga do ribra no district hospital gi mai thabs na kamai ni district du jai haijage uk ne si mai kem lende uk ne si uk ne ha be se proxies or proxy ne ko su kanggu sigi proxy ne moina mo moina kharage na hong ba su sina india government lising taruk pira mathai thado le dana ko lising taruk pira ga mathai thado le ba ko adu hujiki uk ne kanggu si moina lising ani pira thado lam doi ne kyam chi boyong godang yo ana adu mo kanggu du ni moina target to se adu moina lising taruk pira ga thamba kanggu du di ngasi bo moi shok de line moina coordinator ro go na campaign si dum sinari na traga di se somda lelon wifi de to riba crime do kaidobugi rigorous na rescue operation chata do maram kaino adagi di mayam na chenare na lawriba knf gi leriba leadership moina madu kokhalaga interrogation to do maram karino haiba por mayam si loin tajaba pone adu to do bane aduna uk ne gi pot sidi ekona kai mai lende asidi non sune na hairam ni na dum
haidi expendable oina su kanguna matang matang yo tuina sinaba adu yadragana adu dispose to expendable haisini sidon ga su yaba kem kaida ba adu group ne na moina loira thamba group amane ba adu da target to bududi manipur gi irang solution no hana da kai mai lena roi ba ko akoina to budu sidi su da leiriba ps hawkip moina lead to raiba group adu ga leiriba group kun manga sigi mathak sidai da strictest of the strictest magi kano si to guda bane ba action ji paika ka dong ne ba national media da di lore hozik kana Assam Rifles na insurgent gi mathak ta operation sathak ba hokre Manipur da peace lak na bahona kre hai ba big headlines oi kre akhoi gi smai to jan da chouba building amada ka mayam leiba aduga ka te myam si loina hangdo mo sen paw phawna raga akhoi gi na leiba ka jina thonglon jala manu si da akhoi thok to hon tam bane kem na teba adona haiwe poche india gi wena di moi face saving ni moi gi smai to na cobra gi adu tore ka haje cobra gi dg na magi commander sing da instruction people bo social media thok ba yaro ja adu so adu yamna he becomes a speaking of spa CRPF ki DG do masi ahing ba mino ba aspa di mata re ba mana ngangi wado that's completely against the values of masagi constitution against the values of human rights law amta yade mangangi do adu viral lo hele isi karino hai matam da madu miyam sidesida some kind of threat perception pi bani adu thabak tuna tawudo thabak tu su deception da lak pai kaino da su group si moina gaidong ai da moigi list of moina check tawdoriba list da yaud ba dong tawri ba adu yaud ringai di manipur gi pot sidi just akoi gi ka tare chumna khaki superficial oina mayam sida dum just tawri have the india government honari have the unna ba adu moisi proxy war gi allegation moi mathak da lady se masidagi nanthok ba yana na bagi moi lambi sembane na akoi di mai lawe ba aduga churachandpur gi lady ba pot sidi jomi na kaidong churachandpur gi maroi na heartland se churachandpur gi heartland sigi area dominance ki tasalam su leba sigi tasal sida handaki irang sigi khudong chaba lawra kanda kuki hegemony amadi kuki supremacist group mayam na jomi singsi overrule toge tawe moina overpower toge tawe ba haiba du overpower toge to budane ba marak marak ta man jomi ga kano singa lamka na moina haiba bazar churachandpur bazar town maya de hek ngai da irang thui se adegi di migi displace togi ba meitei gi settlement area mayam da occupy tongna na ba langna rakpada kuki singna changjalaga yum sajan ba dukan sangi tong ton jomi singna thingi the state ong thingi tongna ri se ate kem na teba area se strategic oi ba sigi ki town area se masi dominant tongna na kuki singna laksalak bane ba adu jomi singna kai dong da kuki singa gi marakta yamna thajana ba samna da akoi gi community ate gi marakta leiba chet pa thajana ba se moini marakta sungna leiba na teba irang hork matam dagi sudum simte singna kuki singda kari yamna emphasis pibno moina kari oi hai akoi da hair ko myam leba ado handa ki sida su jomi ni involve to grisidi somna kan dagi abruptly ekoina kuki hairaga chochampur gi haw kudi moje kuki ne na koina khangda badai khangde myam sina target to shulu dagi adu da victim oi hiba myam dugi myam duna pen da badu matam khara tawrure moina che moisu pen da khara phongdo re but long run dadi tawriba potuk munna mu wakan khandara kandadi masada madugi agenda objective amadi meitei da hatred amadi manipur gi against the levening bagi potse leitabani na hanam nawai MNF ki matam da soja akoi sida leiriba jomi sing sina akoi mizoram tillo esi moina tanthokri ne asom nakandagi haijalakpa lalolu mizoram gi lalolu myam se churachandpur gi tanthokri se akoi gi jomi isinau sing sina ne akoi di manipur leni sida mizoram greater mizoram wari leite na hairim ne ba mi khara amna chalaga da mizo convention da du ngangjelam ta ga su larger mizo gi keno sorry jomi gi keno sing di ya de ba armai don manipur gi wena dum leijarak pa pamba kangu su leirim ne ba sigi pochigi interest siga hoji kuki gi haigalai be interest siga ani sigi makta difference of opinion yam chong leire aduga churachandpur rom side sida di ngai gi area se jomi na kuki check to banatana atopa nagana demitei na taina toroga check to bududi oidabani na community level da lang matam dadi moi masen gi marakta check and kano si balance tong rak matam da jomi sing na kai dong da kuki gi supremacy se masidi accept to de ba aduna adugi pone aduna somda gi rims tagi meyam na asagi terrorist cannibal nimi chaawda chenabani aduni da nen hairaga rimsta thambaya dadana naga mitei meyam na huptana tanthoki ba ashokpani si churachandpur pusan matam ahum si churachandpur da pusan ne to matam da jomi sing da madugi insecurity me lai se adugi reflection on bu suya ba bujiki churachandpur hospital da mai chai ma tore na to WhatsApp group ta am inari ba kol viral to na tholei meyam se aduna adugi issue meyam se akhone yengadori sidi it's not just about
इंटर कम्युनिटी की कॉन्फ्लिक्ट खकी वारी नते मैतै ना कुकी नुसिदबा अरेगेदी जोमी ना कुकी नुसिदबा अदु खकी वारी नतेबा अखोई मसेन की मरक सिदैदा अमग अमग समना 2001 दा थोखरिबि इरांग सि अखोई नागा दा खुथागी देनो जा नागाम सो नागान चेलगे तो चेगन नोय मरी लेनदे मसे इंडिया गवर्नमेंट की डिजाइन नि इंडिया गवर्नमेंट ने अखोई थेंगदो से मियामना असेंबली दा अखोई की रिप्रेजेंटेटिव मतिक चादब सिंगदा अदोम ताइनखेबा इंडिया गवर्नमेंट हिट तवेबा हुजिक थोइबे इरांग सिदसु प्रोक्सी वागी पोरम यावरिमना इंडिया गवर्नमेंट हिट तवगने बट प्रोक्सी आर्मी ओइना सिजनरिबा इमीडिएट थ्रेट ओइरपदुदी थेंगा ताबने दुदुजा नतदai सिदोइबा इंडियाना प्रोक्सी ओइना थारैबा खुलाई पाइबा अदुम टर्मिनेटर रेंगोना नोमै कापनि चंगदि आइसु मोना कापाजि मसान ताबने for time being but थारैबा अदुगी प्रोग्राम सेट तौर थारैबा मीदुगा थेंगनगदबनि हाबसे अखोई कम्युनिटी मसेनी मरक्ता मदुगी अंडरस्टैंडिंग अमा लाकदौनेबा अदु जोमी सिंगदसु लाकनी नागा सिंगदसु जि लाई अखोई लाई मैम लाई दनको अन कुकी की मरक्तसु मिचम सिंग हुजिकी हाइरबा सेपरेटिस्ट ग्रुप मैम सिना ड्राइव तौरगा इनबदा चलमबा पेंद्रबा मैम दो अदु सोयदन मोय मथक्ता हुजिकी हरोनबा चांस ले मदु हगोला कांदा हाइरबा मोयगी सिगी एलिमेंट से मसिबु लोशन गी मतमदा आइना खनबदा some kind of significant piece अमदे ये रिस्टोर तौने न माइन थाजे थैंक यू ओजा मथंग वांग से हा ओजा धरबी लाग चगे ओजा हजिकि मणिपुर जे कुकीज ले सेलेक्ट तबगी फिल्म द लागले से कुकीज ले त्रो माले हैव दी लाइक जोक्स अपार्ट हजिक जोमी ग कुकी मरक्ता स्माइना सी अमुंग थोकपा दुगा मयाम थोलकपा द डेवलपमेंट्स मयाम हजिक कांपी रोमदगी एमएलए अमा लाक्तना स्माइना उनाबा मसी डिप्यूटी सीएम गी फमदुगी दमक तो ओइरी बजाला नत्रगा ओवरऑल मोगी कुकी गी CSO सिंगजु यारकपा स्टेजदी पीस हाइबजे ngasi gi discussion ji am toina thogle khoi chindagi peace rom da lagno bra oza motham masi kino ne maroina khoina yengba yare se akhoi ngaling da dum haidana haidi cookie supremacy ji kanano who are the cookie supremacy hojigi lariba wifi wagera adegi di toan ba akhoi gi kanglup singje जोमी वगैरह वाईफाई वगैरह पाइटी वगैरह मा वगैरह लरीबा मैम जिंगसिदगी खरा खरा खक सखिबदुनेबा आइदी होजिगी चलगा कुकी की होजी लरीबा डिमांड मैम जे इंडियाना सिनरगा होगी प्रॉक्सी वार तौरिबु कांगबुजे एता मोगी आउट प्लेटना तौरिबु कांगबु अकन कांगबुजे मसिबुनेबा कुकी सुपरमेसी हाइसे सिना तव मैम दो अदुदी कुकी नतेब इन शॉर्ट अखोई सी याम थीना अंडरस्टैंड तो बदौने अखोई दि याम येनरी बजि सिजो अखोई मैथि दसो आइना सी हाइवे मरम केनो दा नोम नत्रगा नोमदी कुकी सुपरमेसीना मागी शक्ति जी लेरिंगे द मयाम जी किहलगा नोमै उल्लगा हातोगा मै थाबिरगा मखौरी मेलि मयाम जे नोम सोइदना थोलकनी ना हाइबदो थोलकपा होरइनेबा करिगिनोइदा सिगी दिल तो मतमदा मसिगी इरांग जी दिल तो मतमदा any international communities and any international organizations in ne akhoi hojiki makhori me piraga thamo mayam je si boy je tholak pasine moina kan honari se not against the cookie supremacy adu ada government gi pot kis the kaim na teba si gi tholak gi pot tu neba sida now jomi yeng se jomi si maiju moi gi demand yam leije ba ko ngalingai da moi tongana moina pamjar maji maroina moina ngang baji di akhoi gi सिंहात से सिग डेवलपमेंट जी मोय याम गांगजे केनो द मोय च्वाचापुर ग सिंहार का जे याम लेबनि नबा अदगिदी मसिगी डेवलपमेंट जिदा हेल्थ केयर गी एजुकेशन गी करी गे याम हेना हायबा अदुगा 6 शेड्यूल पीबगी पोचु मोय अदुम थमिको अदुबु सुमाइना मोयना तानबा जिदा जिमोते द च्वाचापुर जे मोय गी डिस्ट्रिक्ट तोगाना पियोना लेयने च्वाचापुर जे थुगाइबे पोनेबल लेरिसिको अदा अदुमाइना लेरम पोचि 2023 की मतुंग दगिदी अखोई गिदा खितंग सोइनगी बजे दि ngसाइगी पुलु याम दम याम जि पुजनगी बम यारसे अखोई अदु अदा लेत्रे कुकी ने पा ता हाना पक अखोई मसेन फाइटिंग पतों तौनगी बजे मसिने जु यावरोइना खनबजु यावगिबा अदगिदी इसन समना कुकी सुपरमेसी की हेक पांजो पोदु तागना इंटीग्रेट तौरेबा सिगी इंटीग्रेट तौरपा जिना मरम ओइदना अखोई चथराइबा पोसिदा हौजिकती होइते लाइबा पोसी के दरगेदा कांगपोपी पोसी माइ फैक्टर्स खरा लेबा चुमेबा नगाना ख्वाइदगी मरुइबा बुल अमदा थोमीबा हाइबदी नेचाक गेन गे नुपादु केने पीगी जामिनेना माहाना फाव नंबर 1 अदुगा मा लौथोवै जिदी कांगपोपी प्रजा लोइना मक्ता थमोइदे बोंग नौना थाबा पोट अमनेबा अदुना मोय सिगी मतांगददी
compromise moi interest me am compromise ta uni ko adegi moi demand pa am torju Chandel Chorsanpur adegi Tenopal jidi amarom da moi pun ghar lai re ba nagam yam yaujarasu Kambu Pizidi yam tina lapna neba pot amaneba aduga Kambu Pizida leriba somdana maite som nagame am pulag lebese si moi strategically moi desu problem moi na leiba aduga karigumba kanda aina khanjaba da phanamna Sujampur mina nagada sawda Sujampur sokteba aduga kanodi Kambu Pizidi soyeba strategically yadeba ko adu moi sum matang khandara ini adegidi amu yeng sebako akoigi hojise maroina akoigi karai tare magi moigi di asa chawjara ponindo magi lengak pa leriba kholiba tungi even moi within the kugi mangda ju kalagnari neba ada sigi sida tawbasida pura hit tawbasida problem leraga nagaga khatnaba sangdor pagi pot possibility wange bujise kainoida asiba masadu lae लाट्रिङैदा मोइ ट्रामरि थादोक्सरसु नगाइ चिनाउसिना थादोक्सरसु सि थादोक्पसिदा नगाना नगाइ ड्रेस कम्प्रोमाइज तौब नतेबा सिदि मागी खोइ कराइ तारे इंटरनेशनल बॉडी सिंगी अममगी येंगा दे नगागी ऑर्गेनाइजेशन जिजु इवन इन एनएसएनआईएमजी माना अनपोगी स्टारिंग कमिटी मेंबर्स के वेरमिना अदगी पृथ्वी की वर्ल्ड काउंसिल है हंद किस्मतदा World Baptist Alliance na tawra ineba ara sigi mayam jilai ba international communities mayam lei khot pasiri da moi di moi tramari thadok pasiga kuki na moi taru halaga makam ka kal pasiga ne kuki gi magi keno sidi khoi gi image sidi now zero neba aduga nagai chi now ki 100 ka khine si yam diplomatic ba policy neba khoina khangda na pasang sona ba na mani dana moi di yam sing na tawra poni aduda hoji laiba ma isudi se kudamoina akhoiga khanare to some extent se khanabajida metega khanabajiju kuki supermachine pai hajen bagi wani any organization of the kuki gi leising moina loi nammaga tawbanga thaneba kuki np oigera amoigera adu pangangan ba patok to honmani dana problem di adugi awabasi micham mayam jing loi khangak thaneba ani micham mayam jidi khaidokna ba kaisu pam pondeba moina moi political version pai habiduna amani dana adugi reality ji la ba hore ineba la pa hore ini aduna hojik sida sigi ji la kan da khoina yamajna yengbe ya reisi sigi khonjen tholok mayam je tapna tholok pa je masi yam hena akanba forceful oini aduga amana maiteiga khanabagi awabasi akhoi ju moju loi nangna laingada anok boina nagaga mu khanabase maiteiga khoi khanaga moi khanabase dei nagaga khanabase sina amkaina wadoineba magi hill area da pulap tawna basina ko sigi sigumase mayam ji gonaga aduna neba akhoi gi kenona direct launa jomina ga harise akhoi nagaga swai tawna bada akhoi yauro indifference lei harise yaujaro ga harise yawning da bagi potune palaise aduda khanaba yauro basin di moida cooperation piba darkar leite habadune hostal da tori posiju asengo pote aduneba aduna laise sum yengba kanda adubu india gi su ministry of home affairs ke ju strategy ama yengini si matang smai la di kaido bu yai du to me ba yana drone na zikdi kari tawzige na khana basu yai aduga laiba si dadi hojik laiba train si sum u kanda di hanaga mandab kitang di ure dana ko hill the operation torok kholokpa adagi di khulai phaba mi phaba even nangi uk ne gi mi hat ke haloira amaju laiba si dadi karigum khara election ju lakadore ko sida khara positive oina karigum khara tong mi pot legadra adugo somdana smile leraga somda Myanmar rom gi se Myanmar rom da khoi la lo leriba adagi di NSNM gi su Eastern Frank ena lei dana ko NSN gi su moi da khulai myam loi pisal laga somda thamobuda somda thamne security secure oina loi thamgra poto hoji asongi jine ma kan bera karaise aduna si India na su yam line lo de nan Myanmar gi president la padu da direct underline to wahi ni haido noi gi border da leiba akhoi gi laloba north ki laloba sing do akhoi de attack to holak no ise aduda Myanmar gi president na khara
lamdu sonjabagi khumumdu baneba madi khalangoneba noisu pdf ta support torkanoina hainingam ganeba hairam daba baneba asumagi ni haise aduna now akhoi laiba kano se conflict se transformation tore ko conflict management tawbadi pura oidri conflict transformation di tore transformation sida magi area se ya minimize torpo ya bagi possibility yam wangi minimize to buduneba ukhul mai kai soro mai kai songi brahma rongi saruk sida sai adudamu kenebbi sira kadoini pdf sina kadoini ko ado smaina india gi di magi game plan se 2029 bukti amana traga ama torone ba ado yam nung ai tabadi sumaina tawkanda faraju fatraju magi any group ama community ma pulap ga work to bus diam pheba aduga community marakta thola ga dine akhoi within the ethnic groups tagi smaina problem thola ga di internal contradictions e micro level da machi thola ga di manipur gi future ju bera ne ba adu tana bo honaram ba tar ga di akhoi myam ji yam gyan ta ba changba aduga khwaidi gyan ta ga da busi masing khara yam ba akhoi meitei na ju khara yam hina gyan ta ba chumme ba maramdi sai thona ga da khoi response michael ju haidana akhoi response ne ba akhoi response da hoji sagi proxy war ji da thawai yabi riba supremacy myam adagidi maning dagi injal laiba director do adugana pamba potu da akhoi jina dum tawdna sum lairadi hanak te du to lage haraga akhoi dum tawba masim ju to lage akhoi dum tawba adu ergadi afabadi waide ane karim kanda ona tenena tawbuji ju yam chawba strategy maneba ada amoiro now akhoi na khangadabadi maroina akhoi na khangadabase khonjel thokta na leramba machin melamba mayam do makhon thokpa horukpase yamna samna lawnu ko lambi chatpai se khong thang ba horadi chala dawne kedong da stand state de lai roiba ado amram da si yamna progressive element yawa plus point amane thamjage thank you so much oza